ngasi numida waram phong ki pa pauksi singdagi maru oibe I pauksing khonggocharaga Manipur top channel gi mekedigi myamna thamjagi ahanbada lambi diversion tawna ba hotna bada yum khara lakthokhibagi compensation athubada pitholagani Bisorjit Works Minister T.S. Bisorjan haikre National Highway number 2 Impal Dimarpur lambi Senapati district kilometer taragumdoi rom chatlaga khongnem thana mapad matam kharaki mamangdagi lambi ningkhai duna lambi namthakhibadagi lambi gi diversion tawna ba hotna bada yum khara lakthokhibagi compensation athuba matamda pitholagani wafamasi minister na namthakhiba lambi yengsinbagi khongchatam hakna phongdokhibani UFM na matay manaw ani bukan kiba SP ibomsa police personnel singbu thagalakli wahengwam laikai yumjaw lairimbi mapada singlai pak puba tata diparna nanchin khraba matay manaw ani bu Impal West ki SP Dr. S ibomsa amasum mahakna lusingba police kangbu sing amasum kanbada yawriba singbu United Front Manipur gi sirol amana ikai khumna bagaloina thagatpasu phungdorakli atopa pawamana Order Thokpi Dragadi July Amadigi online class lab lagani Fegoxta na online class Amadi examination government college sing DM University the lab yauna July Amadigi lab lagani haina warep laure warep asi national policy oidiba 7 UGCP Amadi regulation 2018 gi order asi June kuntra phawbada thoktragadi hauragani haina Federation of Government Teachers College Association Fegoxtana Thadorakpa Sirol Amada Kangalakri Sirol Asina Makha Taraduna Haidibu order as government ga Fegoxtaga Yanakiba Mars Taru English in Kunga Matoigi MOU gi Matung in Oigatabani Masiet ki order di Yabangamloy Education Minister Amadi Sip Secretary na Singbada order asi Jun Kuntra Pawbada Thoktragadi Kongjang Jangchilakpa Yai Haina Jun Kunga Matoida Aiba Sirol Ama Pisin Kibalekre Asan Mirai Nai Baduga Hanjin Hanjina Minamba Masum Maram Sadana Gate Hokpasina Government College Ozashingi Tamoy Sokpa Amadi Wakal Nuai Tabiyam Powali Hainasu Sirula Sita Fungdorokli Atopa Pawamana GMT Athingba Leiragani People's War Group Aikogi Iram da Masida Masing Tingam Draba Capitalism Bu Sokatpa Borgios Kanglup Masing no Monomigi Hengalaktuna Aikoi Lairaba Lomi Simisingna Namna Labor Lamdam Sidasu Sudana Sil Taningbagi Itilama Piduna Mioy Kuzokrana Makoi Nuaina Bagidamak Samzaraba Mioy Singbo Borgios Hyba Walking Class Singi Yeknaba Kanglupasida Onthoknaba Hotnaba Lab 3 Haina Aina Thingraba People War Group Central Media Coordinator Secretary Comrade Lenin Maiting Thadorakpa Sirol Kangalakli Sirol Sinamaka Taraduna Haidiba Kanglup Singasigi Manung Saliba Miamda Nam Thak Tauba Grow Manipur Team GMT Koba Kanglup Asina Aikogi Lairaba Lawi Sin Missing the Lana Tazahanduna Masagi Humang Mamaltana Tanjatuna Punsin Java Senpam Sing Makoida Tada Handuna Apang Masiduna Lakli Maram Sina Haidiba Kanglup Asilam the Masigi Laimai Digi Musat Hibis Lup Asigi Tapadraba Itautang Ni Haina Laubugulina Khudak to get Athingba Leiragani Miam the Namtaki schemes alive GMT gi Lusingba P. Michael Maki Imung Manung Amadi Maki Kongbu Sing Lakliba July Manga Popi Manung that loop Asida Masana Tauzakiba Aran Baduki the Maxum Tokada Bani Hainasu Kangalakli Makasa Tarak Point Atin Mapauka Mam that Hamzage Ziri Lambi the Namduna Sir Lobagi Taboksa Tarakpadigi Tragari Amatana Ziribam train station Degi Manipur Miamna Sananaba Sing 13.2 MT Impal Yauna Singbiu Yada Duna Laire COVID-19 Laisaki Awab Saking Maram Oiduna Yum the Gimapan Topa Yada Duna Lady Manipur Miam with Amak the bird Langana Sananaba Sing metric ton 13.2 Piraktuna Housing Ziribam train station the Sing Singasi Tungla Duna Lady Adobo Sing Singasi Impal Yauna Tragari Amatana Singbiu Yada Badagi Housing train Dava Singdagi Sing Tangtadana Panduna Lady Pauksi asina phama paugi matung inadi Manipur miyamna sananabagi damakta Ziribam train station phawa pusilakliba cheng bag lising kunga mangaga sanipanga humdraga mapan MT 13.2 asi Impal yauna singbagi thabak asi FCI gi truck gari singna tawgadabani adubo National Highway Kuntraga Taret Impal Ziribam Labigi Mapam Kayada Kulai Paiba Lup Kayagi Mioy Singna Tragari Singdigi Nomai Sindon the Namduna Makal Makakayagi Takes Kiss and Pam Lobigi Tabaks Taribasi Langana Control Tobangam Driba Pauba Seeing Singleru Habigi Pirepasi Driver Singna Lokibani Suhaidi
अतोपा पाव मनमु लौ खोइबेगी ट्रैक्टर ननमदगी लेखिद्रबा डीजेनगी लेहौरिबा मसा अनिमा क्लास 10 फावबा लाइरिक तंबगी थौदांग LMG मणिपुरना लौरगनी लाथोखरे यामना थमोय सोपा थौदो अमोयना ngarang ayuk pung 10 rom taba matamna Thobal district ki Huangbal lokonda lau khoibada masana thoriba tractor na nallaga laikhidraba ningthaujam dizen singa sei nifuga mapangi leihoriba masani ma class 10 phawba lairik tambagi thaudang like minded group LMG Manipur na lauragani haina LMG Manipur gi secretary S Ozit na phongdokre wafam asinga si LMG Manipur gi advisor Modu Sudona Lusingba Mute Kamu Ama Laibak Tiraba Taudo Laikitraba Kangabok Laisram Laikai the Labor Dizen Imung the Seal when the Lupa Lissing Taragamanga Amadi Lupa Lissing Marie Romgi Normal Sang the Yadraba Asa Ataki Polam Kushin of Toram Amanda Ozina Fondo Kibene Atopa Pawamana Kangla Sagi Sanga Kabak Lautopagi Mayok the Laibisingi Matak the Kongjang Sang Singane Kihais Mangi Manipur lengang lamdam asigi akhang ahai kyaga yamna kumna khana nainaraba matungda leibaki damakta yaifana bahaiduna kangla sagi sainga kabak lauthokibasigi mayokta leibisingi mathakta khoirambal kaithel sinpham amadi saktam kanba lupna akanba khongjang changsilagani haina lupki president oidbi case mangina phongdokre wafam asi khoirambal kaithel da leiba konsabi imagi sanglena pangtokpa thoram amada lupki vice president ima case mangina phongdokhibane maana makhata na phongdokhibadi mi oigera lai oigera kaba khan bahai bisi afaba khudam nate awabigis masakni COVID-19 laisat ki luraba tanja asida laiba ki akhang ahi tanaraba matungda minister en berena kanna haijarubadagi laingakna yabiraktuna khongthang asi laurakpani masida kanagumba kharana social media da lana paukthoknaba hotnabigano miyoy amana laiba ki afaba thabak tawbada yet haudrabadi yadi haiba thadokpiyo swaki ima case mangina makhatana phungdokhibadi karigumba makhatana yenaba hotna raglabadi ima kaithel phamliba ima sing akan makhongjang sangsilakani hanasu phungdokhi makhasa tharakpoina ngasi Manipur gi oba COVID-19 update mayam da thamjaramge Government of Manipur COVID-19 Kamal Control Room dagi thadorakpa press release number 461 ngasi Tang Kungamapan Tataru English and Kungamatu Nasinumida Waramgi Pumanga Puku update Hokipa Pum Kungamari the Manipur Mio Satretka Humdraganipan General Population de Giduga Mio Aniamana Central Armed Police Force the Apun Boina Mio Satretka Marfu no COVID-19 positive Wepatinare Aduga Mahosing si Impal East dagi Samago Humpu Impal West dagi Saniga Ama Thawal dagi Samaga Kun Bisnupur dagi Yankaiganipan Kaksing digi Nifuga Manga Ukul dagi Tare Chusampur dagi Samaga Yankaigo Humdoi Sandil dagi Ahum Senapati dagi Ahum Tengnopal dagi Nipan Jeribam dagi Ani Kamzong dagi Ahum Noni dagi Taramate Ferzol dagi Ama Amasum Kangpopi dagi Ahum ne Amasum Hokipapung Kun Gamari is the D State level COVID-19 That Audit Committee report amagi matung ina miyoy taraga mathoi COVID-19 na laikhidre hairiba miyoy singsi Impal West dagi taru Impal East dagi ama Thawal dagi ahum Sandel dagi amani aduga Rims ta ani Jenims ta mari Sizada ani Rasmedicity da ani CIC sakwi karong da ama hairiba hospital singsi ta mathangsina laikhidre aduga apun boina COVID-19 na laikhidaba miyoy masingsi lising amaga samaga nifuga mathoi shure Aduga ngasi miyoy samriga marfuga nipan COVID-19 nagi naba phakre hainus pali aduga hauzik nahanduna lairiba COVID-19 positive oiduna lairiba active case masingsi lising mangaga samapan ga kungomdaini aduga recovery rate sina 89.79% lairi aduga apunba D-type oxygen cylinder lising amagasaniga marfuga nipan amasung B-type oxygen cylinder sahunga kontraga tar khena be health facility Manipur gida haukipa pung kuningamari isda phangan kre hainus pali aduga latest information amagi matungina apunba vaccinate tawkiba miyoy masingsi lakh mangaga lising nifuga nipan ga samapan ga taraga taruk sure hainasu Dr. Khuram Sasikumar Mangang additional director and spokesperson health department Manipur na khuyek piduna thadorakpa press release asina su phongdorakli dugu myam hauziko inadi matang sa lusinjarage pathoksa gibru soki lan ki bior sunga pigani anabu ipau sung update pijaraki myam ngai minasi haiduna thamjari and thank you